오, 피크닉 ꯆꯠꯈ꯭ꯔꯦ. ꯀꯔꯤꯒꯤ ꯃꯣꯏꯗꯗꯤ ꯄꯦꯟꯁꯤꯜ ꯂꯧꯕ ꯊꯥꯔꯤꯕ? ꯃꯄꯥ ꯅꯪꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯆꯠꯁꯅꯨ ꯀꯩꯅꯣ. ꯁꯦꯟꯗ ꯁꯨꯝ ꯇꯥꯟ ꯂꯩꯒꯗ꯭ꯔꯣ? ꯁꯦꯟꯗꯨ ꯄꯥꯏꯔꯗꯤ ꯑꯐꯪ ꯄꯣꯠ ꯂꯩꯔꯛꯑꯗꯤ ꯁꯦꯟꯗꯨ ꯂꯣꯏꯔꯣꯏꯗ꯭ꯔꯣ? ꯂꯩꯔꯨꯅꯨ ꯀꯩꯅꯣ. ꯀꯣꯏꯕ ꯆꯠꯂꯗꯤ ꯂꯩꯕ ꯇꯥꯕ. ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯅ ꯌꯥꯈꯤꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯠꯇ꯭ꯔꯣ? ꯌꯥꯏꯐꯕꯤ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ. ꯌꯥꯔꯣꯏ. ꯅꯪ ꯉꯁꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯑꯩ ꯍꯧꯖꯤꯛ ꯊꯣꯔꯛꯑꯕꯅꯤ. ꯑꯩꯕꯨ ꯄꯨꯔꯣ ꯂꯥꯎ. ꯑꯩ ꯅꯪꯕꯨ ꯄꯨꯕ ꯉꯝꯃꯣꯏ. ꯃꯔꯝꯗꯤ? ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩ ꯐꯤꯃꯟ ꯈꯨꯅꯤꯡꯗꯦ. ꯀꯔꯤ? ꯑꯩ ꯀꯅꯥꯒꯤ ꯐꯤꯃꯟ? 이마, 바지. 나자 미기 모fam다 얌나 란마 타박 tawkre. 이랄두기다마 팍마 chaithengni. ꯑꯩ ꯈꯥꯡꯖꯔꯒꯦ ꯏꯃꯥ. ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯜꯂꯝꯃꯅꯤꯅꯦ. ꯁꯤ ꯄꯨ. ꯁꯤꯂꯤꯟꯗꯔ ꯂꯩ. ꯕ꯭ꯂꯦꯛꯇ ꯌꯥꯝ ꯂꯧꯔꯣ. ꯁꯦꯜꯗꯤ ꯌꯥꯔꯅꯤ. ꯑꯩ ꯁꯨꯝ ꯄꯨꯊꯣꯛꯆꯔꯒꯦ. ꯅꯪꯒꯤ ꯅꯔꯜ ꯆꯥꯒꯗꯕ ꯃꯤꯔꯣ ꯑꯩꯁꯦ? ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯛꯂꯛꯄ ꯑꯣꯏꯔꯤꯅꯤꯅꯦ. ꯔꯦꯗꯤꯑꯣꯗ ꯀꯔꯤꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯅ ꯂꯥꯎꯏꯗꯨꯕꯨ ꯃꯣꯏ ꯕꯥꯖꯤꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯏꯕ? ꯇꯥꯏ. ꯉꯍꯥꯋꯥꯏ ꯉꯜꯂꯤꯉꯩꯗ ꯃꯤꯅ ꯊꯛꯇ꯭ꯔꯤꯉꯩꯗ ꯂꯥꯎꯕꯗꯤ ꯀꯩꯗꯧꯋꯦ? ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ. ꯈꯔ ꯆꯥꯔ ꯆꯠꯂꯨꯗꯅ ꯏꯕꯦꯝꯃ. ꯕꯥꯖꯤꯅ ꯈꯪꯕ ꯅꯠꯇꯦ. ꯃꯃꯥꯡꯉꯩꯒꯤ ꯈꯨꯠꯅ ꯁꯣꯏ ꯇꯧꯕꯗꯣ ꯑꯗꯨ ꯆꯠꯅꯗ꯭ꯔꯤ. ꯍꯧꯖꯤꯛꯇꯤ ꯈꯨꯕꯤ ꯅꯝꯃꯕ. ꯍꯦ! ꯃꯤꯅ ꯉꯟꯅ ꯆꯠꯀꯅꯤꯗ ꯆꯥꯛꯇꯨ ꯈꯔ ꯉꯟꯅ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯥ? ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯣꯠꯅꯕꯅꯤꯅ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯗꯦꯕ. ꯅꯪꯁꯨ ꯉꯥꯡ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯎꯔꯗꯅ. ꯅꯪ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ? ꯆꯥꯛꯄꯨꯗꯤ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯌꯥꯝ ꯆꯥꯅꯤꯡꯉꯒꯅꯦ ꯑꯩꯒꯤ ꯁꯔꯨꯛꯇꯨ ꯆꯥꯔꯛꯑꯣ. ꯁꯣꯗꯣ ꯄꯤꯔꯣ ꯀꯗꯥꯏ? ꯑꯩ ꯆꯠꯂꯝꯃꯒꯦ. ꯄꯤꯔꯛꯑꯣꯕ. ꯆꯠꯂꯝꯗꯥꯏꯗ ꯏꯁꯧ ꯂꯥꯡꯒꯅꯨ. ꯌꯥꯔꯦ. ꯏꯁꯧ ꯂꯥꯡꯅꯕ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯂꯥꯡꯉꯣꯏꯌꯦ. ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯏꯅꯝꯃ. ꯍꯣꯇꯦꯜꯗ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ. ꯍꯦ, ꯀꯅꯥꯗꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ? ꯏꯅꯝꯃꯅ ꯕꯥꯖꯤꯗ ꯉꯥꯡꯕꯁꯤꯗꯤ ꯇꯥꯆꯧꯅ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ? ꯑꯁ ꯑꯩ ꯆꯠꯂꯣ. ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯣꯠꯅꯔꯝꯃꯤꯕ ꯐꯤꯁꯤꯅ ꯆꯥꯈꯠꯂꯛꯄ ꯃꯩꯔꯤꯗꯨꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯃꯥꯕꯨ ꯁꯤꯡꯅꯕꯒꯤ ꯃꯩꯔꯤꯗꯣ ꯆꯨꯈꯠꯀꯗꯕꯅꯦ. ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯗꯣꯛꯑꯣꯔꯥ? ꯑꯍꯩ ꯊꯣꯡꯕꯤꯅꯨ ꯏꯕꯨꯡꯉꯣ. ꯅꯪꯅ ꯊꯣꯡꯉꯗꯤꯅꯦ ꯑꯣꯗꯅ ꯁꯤꯔꯅꯤ. 이마세, ꯑꯩꯅ ꯄꯥꯟ 이름ꯕꯗꯣ ꯑꯩꯈꯣꯏ ꯃꯥꯅꯦꯅ ꯄ꯭ꯔꯨꯞ ꯆꯤꯡꯈꯠ ꯆꯥꯖꯅꯦ. ꯍꯥꯎꯔꯦꯅ. ꯈꯣꯏꯗꯧꯗꯨꯝ ꯐꯨꯒꯠꯂꯤ. ꯑꯁꯨꯛ ꯌꯥꯝ ꯐꯕ ꯏꯅꯝꯃꯁꯤꯕꯨ ꯑꯇꯩꯗ ꯐꯪꯈꯤꯗ꯭ꯔꯅꯦ? ꯐꯪꯉꯔꯣꯏꯕꯣ.